National Highway 2 Imphal Dimapur lambida Imphal Tamna Thorakpa Tata truck ama Senapati Districtta manung sanna Kabinam amasung Lairau Ching Village ke lonaba mafam amada ngasi ayuk sawagna pung 9:30 taba matamda Sakhangdaba Singna Mei Thadoklamle Tata truck adugi registration number NL07AA 2863 ni haidi All Naga Trader Association na Thadokpa Serolamagi matung inna Mei Thadoklamle truck adu Northeast Federation of Trade Union ki General Secretary oiba miyoyamagini haidi Security matik sana leba lambi asida ikang khangaudana truck mai thakibagi thawong aduna lambi asida pochai hondok honjin tawriba transporter singamadi trader singda sauna nungnang bapokhalle Law Enforcement Agency singna thawdok asida senariba miyoy sing athuba matamda masak khangdoklaga logi oiba action lokhatkadabani micham miyamnasu senariba miyoy sing fanaba honabada mating pangbiyu haina serola duda palle